Vdf Singgi Khongjang Handokhre Village Defense Force के personnel Singgi Thabak regularization to amasung makhoi thagi talab lupa lising kuntra fawa yaholu haibana singba demand kya taladuna ngasi dagi chathagani haina toramba nongmai thadopagi khongjang adu ngarang numidang Manipur police ke makok thongba luchingba Singgi Yanaba Purakpadagi matam kharagi oina suspend tawkre. All Manipur Vdf Employees Welfare Association ke Publicity Secretary na thokpa chero amagi matung ina ngarang association asigi thopuba singa IGP Zone 1 tempting nga sangbaga unaduna wari sanaba aduda DIG HQ PHQS Gautam atai DIG khara amasung Imphal West District ki SP Khetri Meyum Sivakantana chingbana saruk yaki mifum aduda VDF ki service ka mari leineba sing lakliba August tara fawbagi manungda order thokani haibagi thajaba pirake madugo lunina VDF ki personnel singi ikai khunaba ngaknaba leingakna thabak tobina basu taksin ke nakal anina wari sanabada Yanaba Puruklaba tungda demasing khanagani hairikpadagi nongmai thadokpagi khongjang matam kharigi oina handokpane.